HMPV virus hojik social media amadi mainstream media da yamna kanna viral oiriba HMPV haina khangnaba virus asigi matang da ngasigi video asida ikhoi hairiba virus asi karino haibadu mamutana khangminna ba honaminasi ai Samar Rameswar Thokchom nice and wise expert ngasigi video asida ikhoi HMPV virus hairiba virus asigi matang da khangminna ba honaminasi HMP virus haibadi human metapneumovirus haiba hairiba virus asi respiratory tract infection thoanduna nahanba adugumba laina makhal amani hairiba virus asigi matang da hojik social media amadi mainstream media da yamna kanna viral oina mayamna tanari amadi hairiba virus asi lae haibagi mayamna kiba amasu phaunari adubu aina mayamda haijaninglibadi hairiba virus asi anawo virus amanate masi matam kayadagi lairak aduma virus amani taseng hairaba kanda adom amadi ai poktringai mamangdagi lairak virus amani tawbatabu 2001 adwaida hairiba virus asigi mamingsi aikoina HMP virus haina maming thon khibagi wa khaktani aduna aina mayamda haijaninglibadi hairiba virus asina aikoina mamang thakta aikoina matamgi lok laihau narakpa matamda kayara hana nakhrabani haibasini adubu matamdudadi aikoina hairiba virus asina nare amadi narakani haibagi akiba thoidokna leiramde adubu hairiba virus asi hojik nauna amung mayamda puthoraklaga mafam kharada akoina ama nare ani nare ahum nare haibagi casing aikoina social media da toina thagalaktuna mayamna khangnari adubu matang sida aina haijaningbadi hairiba virus asidagi mayam kibiganu hairiba virus asi ichamchamba virus amane na lobiyu maramde aikoina mamang thakta kayara hana nakhraba adumba laina makhal amani mamang thakta su aikoina virus makhan mayama thengnakhre aikoina samna hairakanda H1N1 virus haibadi swine flu bird flu hairiba virus na thonba laina singa se machi lakpa taragadi aikoina makhogi symptom sing se almost sab manayeba hairiba symptom sing asi aikoina laina maming tongan jaraga su symptom di loina ayamana manai aduna aikoina hairiba virus na nahanba laina khudingma aikoina oiningba virus oirasanu aikoina mamang thakta corona gi matang da su mayamna lockdown tawdana yamna kiba adugumba laina makhalama oiki matang da su aina corona haibasi karino haibasi ki matang da mayamda kharada oirabasu awareness oinana ba haina aina live chatuna mayamda khangana ba honakhi same as ngasi laiba HMP virus haribasisu chap manai same as ngasi mayamna nauna tariba HMP virus hariba asigumba laina asisu kari su khenaba leite haibadi aikoina thoningba maming tholabasu aikoigi language da lok laihau haribasini aduna lok laihau haibasi karamna layengadage haibasi khangiba taragadi virus oiningba oirasanu hariba layeng pathaptudi loina cha managani adubu mayamna tanaribaduni hojik phauba virus na nahanba laina sing asigi hidak amata puthokpa ngamdri aduna aikoina kari tawgadage karamna cheksingadage haibasi aikoi isa na yamna munna khangbagi tangai phadaba matamadu yaure haina khalli aduna ngasigi video asida aina mayamda haijaningbadi any virus na naningba laina narabasu aikoina mahaki lakhakadaba cheksin thorangdudi loina chamanagani aduna ngasigi video asida aikoi hairiba laina asina narakpa taragadi karamna chekingani karamna ngakthokani haibasigi matangda aikoi khangminasi aikoina hairiba cheksin thorang ase aikoina yumda laina yamna laina ngakthokpa yaba adugumba laina makhal amani hairiba virus singna nahanba laina singsigi matangda karamna ngakthokadage aikoina kari cheksin thorang lokhakadage haibase aina mamangda video semduna su thamkhrabani adubu ngasigi video sida su ai mate khara mayamda panjage tabu aina mayamda haijaningbadi aigi YouTube channel Rameswar Thokchom hairiba channel asida aina mamang thakta video ni semduna thamkhrabani playlist ta changlaga yenge haragana aigi channel da cure flu and fever haina channel ama yarongani maduda video ani natraga ahum yarongani hariba video do adomna munna yengba taragadi hariba any virus na thonba laina sing asidagi yamna laina ngakthokpa ngamgani haina ai thamjage adubu hojik mayamna kinabana maram oiraga hariba laina asina aingonda naribra nadabra haibasi khangtoknaba test tawbagi chanabi ema kana lakli hariba test asi masina piribasi karino haibasi su
ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯇꯦꯁ ꯑꯁꯤ HMPV RT-PCR ꯇꯦꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯍꯥꯏꯔꯤꯕ RT-PCR ꯇꯦꯁ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯕ ꯃꯇꯝꯗ ꯇꯧꯈꯤꯕ RT-PCR ꯇꯦꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯇꯧꯕꯗꯕꯨ ꯊ꯭ꯔꯦꯁꯍꯣꯜꯗ ꯈꯔ ꯈꯦꯠꯅꯕ ꯂꯩꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ COVID-19 ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯍꯥꯏꯕ ꯇꯥꯔꯦ, ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ 10% ꯃꯨꯛꯇꯤ ꯐꯣꯜꯁ ꯔꯤꯄꯣꯔꯠ ꯑꯣꯏꯌꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯃꯤ 10 ꯃꯨꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯅꯦꯕ꯫ ꯃꯃꯥꯡꯗ COVID-19ꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ RT-PCR ꯇꯦꯁ ꯑꯁꯤ ꯄꯤꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯦꯟꯇꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ BR ꯁꯤꯅ ꯇꯦꯁ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯁꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯡ, ꯍꯌꯤꯡ, ꯍꯨꯏ, ꯍꯧꯗꯣꯡ, ꯏꯚꯟ ꯑꯩꯈꯣꯏꯅ ꯐ꯭ꯔꯨꯠꯁ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃꯗꯁꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯦꯁ 10 ꯇꯧꯕ ꯃꯇꯝꯗ ꯇꯦꯁ ꯑꯃꯃꯝꯗꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯩ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ RT-PCR ꯇꯦꯁꯅ ꯄꯤꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝꯁꯨ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯂꯤꯕꯁꯤ꯫ ꯂꯣꯏꯅꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯗꯣꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯣꯛ ꯂꯥꯏꯍꯧ ꯂꯥꯛꯄ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯈꯤꯔꯨꯝ ꯇꯧꯕ, ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕ, ꯍꯛꯆꯥꯡ ꯁꯥꯒꯠꯄ ꯑꯃꯗꯤ ꯂꯥꯏꯍꯧ ꯍꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ ꯇꯥꯔꯒꯗꯤ 2 ꯑꯋꯥꯔꯁꯇ ꯐꯤꯚꯔ ꯀꯔꯝꯅ ꯐꯒꯅꯤ ꯑꯃꯗꯤ 3 ꯁ꯭ꯇꯦꯞ ꯐ꯭ꯂꯨ ꯗꯥꯏꯠ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯗꯣꯝꯅ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯗ ꯂꯥꯛꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯛꯇꯗꯁꯨ ꯑꯩ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯍꯥꯏꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯈꯤꯔꯨꯝ ꯇꯧꯕ ꯂꯥꯛꯄ ꯍꯦꯛ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯁꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯩꯕ ꯕꯥꯔꯇꯤꯟ ꯍꯥꯏꯕꯗꯤ ꯕꯛꯀꯦꯠ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯂꯒ ꯑꯗꯣꯝꯒꯤ ꯈꯣꯡ ꯑꯗꯨ ꯈꯨꯎ ꯌꯧꯕ ꯐꯥꯎꯕ ꯄꯨꯡꯈꯥꯏ ꯑꯃ ꯇꯤꯡꯕꯁꯤꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯑꯣꯏꯕꯤꯌꯨ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯏꯁꯤꯡꯒꯤ ꯁꯥꯒꯗꯕ ꯆꯥꯡꯁꯤ ꯑꯩꯈꯣꯏꯅ 42 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ 42 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯁꯥꯕ ꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤ ꯃꯤꯅꯤꯠ 30 ꯂꯨꯞꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯍꯧ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯐꯈꯤꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯣꯟꯅꯅꯕ ꯈꯨꯠꯂꯥꯏ ꯂꯩꯇꯕ ꯇꯥꯔꯒꯅ ꯑꯗꯣꯝꯒꯤ ꯈꯨꯠꯅ ꯍꯥꯏꯔꯤꯕ ꯏꯁꯤꯡꯗꯨꯗ ꯃꯤꯅꯤꯠ 10-20 ꯂꯨꯞꯂꯒ ꯊꯝꯕ ꯉꯝꯕ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯁꯥꯔꯤꯕ ꯏꯁꯤꯡꯗꯨꯗ ꯂꯨꯞꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ 42 ꯗꯤꯒ꯭ꯔꯤꯗ ꯁꯥꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯁꯥꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯣꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯍꯧ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯍꯧ ꯍꯥꯏꯕꯁꯤꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯅꯥ ꯑꯣꯏꯅ ꯂꯧꯕꯤꯒꯅꯣꯕ꯫ ꯂꯥꯏꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯑꯃꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯍꯦꯟꯀꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯉꯁꯥꯏꯒꯤ ꯚꯥꯏꯔꯁ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯣꯡꯁꯤ ꯂꯨꯞꯄ ꯀꯥꯟꯗ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈꯤꯅꯕ, ꯍꯥꯠꯇꯣꯛꯈꯤꯅꯕ ꯍꯣꯠꯅꯒꯗꯣꯔꯤꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤ 40 ꯗꯤꯒ꯭ꯔꯤ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯊꯛꯇ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯁꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞ ꯑꯁꯤꯗ ꯑꯗꯣꯝꯅ ꯐꯤꯚꯔ ꯑꯗꯨ ꯐꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯊꯥꯎ ꯊꯨꯝꯗꯤ ꯆꯥꯁꯤꯟꯗꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯄꯤꯔꯛꯂꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯂꯨꯞꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯍꯧ ꯑꯗꯨ ꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯑꯩꯒꯤ 3 ꯁ꯭ꯇꯦꯞ ꯐ꯭ꯂꯨ ꯗꯥꯏꯠ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯤꯗꯨ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ꯫ ꯃꯗꯨꯗ ꯍꯥꯏꯔꯤꯕꯗꯣ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯂꯥꯏꯍꯧ ꯑꯗꯨ ꯐꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯆꯥꯎꯔꯥꯛꯄ ꯑꯃ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯔꯕꯗ 3 ꯁ꯭ꯇꯦꯞ ꯐ꯭ꯂꯨ ꯗꯥꯏꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯏꯍꯧ ꯂꯥꯛꯄ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤ ꯀꯔꯤꯃꯠꯇ ꯆꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯃꯍꯤ ꯃꯅꯥꯏ ꯊꯛꯀꯅꯤ꯫ ꯃꯍꯤ ꯃꯅꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯕꯤ ꯃꯍꯤ ꯑꯃꯗꯤ ꯁꯤꯇ꯭ꯔꯁ ꯐ꯭ꯔꯨꯠ ꯖꯨꯁ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯤꯌꯨ꯫ ꯁꯥꯏꯇ꯭ꯔꯁ ꯐ꯭ꯔꯨꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯝꯂꯥ, ꯆꯝꯄ꯭ꯔꯥꯏ ꯊꯨꯝ ꯑꯃꯗꯤ ꯀꯤꯍꯣꯝꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯊꯨꯝꯕ ꯑꯁꯤꯟꯕ ꯑꯅꯤ ꯌꯥꯅꯕ ꯍꯩꯁꯤꯡ ꯑꯁꯤꯕꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯍꯤꯁꯤ ꯑꯩꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯀꯗꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯍꯧ ꯇꯧꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯦꯕ꯫ ꯍꯥꯏꯔꯤꯕ
ꯌꯨꯕꯤ ꯃꯍꯤ ꯑꯃꯗꯤ ꯁꯤꯇ꯭ꯔꯁ ꯐ꯭ꯔꯨꯠ ꯖꯨꯁ ꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯇꯨꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯦꯟꯒꯅꯤ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯌꯨꯕꯤ ꯃꯍꯤ ꯑꯃꯗꯤ ꯁꯤꯇ꯭ꯔꯁ ꯐ꯭ꯔꯨꯠ ꯖꯨꯁ ꯁꯤ ꯊꯛꯑꯒ ꯂꯦꯟꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯡ 12 ꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯊꯕꯤ ꯑꯃꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯗꯨꯅ ꯂꯦꯟꯒꯅꯤ ꯑꯇꯣꯞꯄ ꯑꯊꯣꯡꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯄꯨꯡ 12 ꯐꯥꯎꯕ ꯁꯤꯇ꯭ꯔꯁ ꯐ꯭ꯔꯨꯠ ꯖꯨꯁ ꯑꯃꯗꯤ ꯌꯨꯕꯤ ꯃꯍꯤ ꯊꯛꯑꯒ ꯂꯦꯟꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯕꯤ ꯑꯃꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯔꯒ ꯂꯦꯟꯒꯅꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤꯕ 3 ꯁ꯭ꯇꯦꯞ ꯐ꯭ꯂꯨ ꯗꯥꯏꯠ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯁꯤ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜꯁ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯗ ꯆꯠꯇꯨꯅ 2 ꯑꯋꯥꯔꯁꯇ ꯂꯣꯛ ꯂꯥꯏꯍꯧ ꯀꯔꯝꯅ ꯐꯒꯅꯤ ꯑꯃꯗꯤ 3 ꯁ꯭ꯇꯦꯞ ꯐ꯭ꯂꯨ ꯗꯥꯏꯠ ꯄ꯭ꯔꯣꯇꯣꯀꯣꯜ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯅꯤ ꯌꯥꯎꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯅꯤꯗꯣ ꯑꯗꯣꯝꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯑꯦꯅꯤ ꯚꯥꯏꯔꯁꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯌꯦꯡꯖꯕ ꯌꯥꯔꯒꯅꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯩꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯚꯥꯏꯔꯁ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯍꯤꯛ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯅꯥꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯜꯍꯟꯅ ꯊꯝꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯜꯍꯟꯅ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯤꯇꯥꯃꯤꯟ C ꯌꯥꯎꯕ ꯎꯍꯩ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ HMP ꯚꯥꯏꯔꯁꯄꯨ ꯑꯣꯏꯒꯦꯔꯥ ꯀꯣꯔꯣꯅꯥꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯐ꯭ꯂꯨ ꯑꯣꯏꯅꯤꯡꯕ ꯚꯥꯏꯔꯁ ꯑꯣꯏꯖꯔꯁꯅꯨ ꯃꯗꯨꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯊꯣꯏꯅ ꯀꯤꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯅꯥꯗꯨꯅ ꯂꯥꯛꯏꯕ ꯂꯣꯛ ꯂꯥꯏꯍꯧ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯦ ꯏꯟꯗꯨꯅ ꯍꯤꯗꯥꯛ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ